ꯃꯥꯡꯒꯤ ꯂꯝꯕꯤꯅ ꯁꯥꯡꯍꯧꯔꯕ ꯇꯨꯡꯒꯤ ꯂꯝꯕꯤꯅ ꯇꯦꯟꯁꯤꯜꯂꯛꯂꯕ ꯃꯗꯧꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯧꯅ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯤ ꯄꯤꯗꯣꯟꯅ ꯁꯦꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇ, ꯉꯥꯛꯄꯤꯅꯕ ꯀꯅꯥ ꯂꯩꯇ, ꯄꯨꯟꯁꯤ ꯂꯦꯜꯍꯧꯔꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯃꯨꯛꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯁꯜꯂꯛꯄꯗ ꯅꯠꯇꯅ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯐꯅꯦꯛ ꯐꯤꯕꯥꯜ ꯂꯣꯟꯖꯔꯕꯁꯨ ꯋꯥꯈꯜꯗꯤ ꯈꯟꯕ ꯂꯦꯞꯄꯝꯗꯦ꯫ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯊꯦꯡꯕꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯎꯄꯥꯜ ꯈꯨꯗꯤꯡꯗ ꯅꯤꯡꯊꯝ ꯆꯩꯅꯥ ꯄꯤꯔꯁꯨ ꯉꯥꯕꯣꯡ ꯑꯃꯒꯅ ꯃꯁꯥꯗ ꯂꯣꯏꯅꯅ ꯐꯅꯦꯛ ꯃꯄꯥꯜꯗꯨ ꯂꯣꯜꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯉꯁꯥꯏ ꯊꯔꯣꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯕꯣꯔꯣꯏ ꯃꯈꯣꯡꯗꯨꯗ ꯂꯥꯏꯃꯨ ꯐꯠꯇꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ 8 ꯕꯣꯔꯣꯏꯗꯨꯗꯒꯤ ꯐꯟ ꯐꯟ ꯂꯥꯎꯅ ꯍꯪꯉꯣꯏꯅ ꯆꯣꯡꯕꯒꯨꯝ ꯆꯣꯡꯊꯔꯛꯏ꯫ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ 8 ꯑꯗꯨ ꯃꯈꯨꯠ ꯁꯝꯅꯔꯒ ꯕꯣꯔꯣꯏꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯛꯈꯦꯗꯨꯅ ꯆꯠꯂꯤ꯫ ꯃꯁꯥꯅ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕꯗꯧꯅ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯇꯥꯎꯕꯣꯏꯁꯤꯡꯗꯨꯅ ꯍꯧꯅꯗꯨꯅ ꯀꯞꯂꯤ꯫ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯑꯍꯤꯡꯗ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯥꯏꯉꯧꯕꯤ ꯁꯤꯔꯦ꯫ ꯃꯥꯏꯉꯧꯕꯤ ꯍꯣꯏꯒ ꯏꯂꯥꯞ ꯂꯥꯞꯅꯗꯦ꯫ ꯊꯝꯕꯥꯜ ꯍꯣꯏꯒ ꯀꯣꯟꯊꯣꯡ ꯃꯔꯤꯃꯨꯛꯇꯅꯤ꯫ ꯑꯍꯤꯡ ꯏꯆꯤꯛ ꯎꯟꯕ ꯃꯇꯝꯒ ꯑꯣꯏꯔꯦ꯫ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯗꯣ ꯌꯥꯝ ꯍꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯔꯦ꯫ ꯊꯝꯕꯥꯜ, ꯇꯥꯕ꯭ꯔꯣ? ꯅꯪ ꯃꯥꯝꯃꯅꯤ ꯆꯥꯎꯕ꯫ ꯊꯝꯕꯥꯜꯁꯨ ꯐꯅꯦꯛ ꯐꯤꯕꯥꯜ ꯂꯣꯟꯅ ꯂꯣꯟꯅ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯀꯞꯅ ꯂꯥꯎꯅꯔꯤꯁꯦ ꯈꯟꯗꯤ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯗꯣꯛ, ꯃꯥꯝꯃ ꯆꯥꯎꯕꯅꯤ ꯍꯥꯏꯔꯛꯄ ꯄꯟꯊꯗꯅ ꯊꯣꯡ ꯍꯥꯡꯗꯣꯛꯏ꯫ ꯆꯥꯎꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯪꯒꯤ ꯅꯗꯧꯗꯤ ꯇꯨꯝꯂꯤꯕꯔꯥ? ꯇꯨꯝꯃꯤꯌꯦ ꯃꯥꯝꯃ꯫ ꯑꯗꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯈꯣꯏ ꯅꯅꯦ ꯃꯥꯏꯉꯧꯕꯤꯗꯣ ꯅꯍꯥꯟꯒꯩ ꯅꯥꯗꯨꯅ ꯂꯩꯕꯅꯤ, ꯑꯍꯤꯡꯁꯤꯗ ꯂꯩꯇ꯭ꯔꯦꯗꯣ꯫ ꯊꯝꯕꯥꯜ ꯑꯃꯗꯤ ꯆꯥꯎꯕ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯅꯨꯡꯉꯥꯏꯇꯦ ꯃꯥꯝꯃ, ꯄꯥꯎꯁꯤ ꯇꯥꯕꯗ ꯏꯅꯦ ꯃꯥꯏꯉꯧꯕꯤꯗꯣ ꯐꯗꯤ ꯐꯕꯅꯤ꯫ ꯅꯣꯏꯒꯤ ꯅꯗꯧꯗꯣ ꯍꯧꯗꯣꯔꯛꯎ, ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯕꯅꯤꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯍꯜ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯍꯣꯏ ꯃꯥꯝꯃ, ꯑꯩ ꯍꯧꯗꯣꯛꯆꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯑꯅꯥ ꯄꯥꯎ ꯍꯥꯏꯁꯤꯗꯤ ꯍꯦꯛ ꯇꯥꯕꯒ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤꯗꯣ꯫ ꯆꯥꯎꯕ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯝꯕꯥꯜꯅ ꯃꯗꯧꯕꯨ ꯇꯥꯅꯕ ꯍꯧꯗꯣꯛꯏ꯫ ꯑꯁꯤ ꯑꯅꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯊꯣꯔꯛꯂꯦ꯫ ꯑꯁꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯊꯤꯟꯊꯗꯅ ꯆꯥꯎꯕꯒ ꯂꯣꯏꯅꯅ ꯊꯦꯝꯕꯁꯨ ꯃꯥꯏꯉꯧꯕꯤ ꯍꯣꯏꯗ ꯆꯠꯈꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ, ꯊꯣꯡ ꯅꯤꯡꯊꯤꯡꯖꯅ ꯂꯣꯟꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ ꯃꯁꯨ ꯅꯨꯄꯤ ꯊꯝꯕꯥꯜꯗ꯫ ꯃꯗꯧ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯥꯔꯒꯤ ꯄꯨꯔꯣꯜ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯁꯤ ꯄꯥꯎ ꯇꯥꯕ ꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯅ ꯐꯅꯦꯛ ꯂꯣꯟꯕꯗ ꯈ꯭ꯔꯞ ꯈ꯭ꯔꯞ ꯆꯤꯡꯕ ꯍꯧꯔꯝꯂꯕ ꯊꯝꯕꯥꯜꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯈꯪꯆꯤꯡ ꯆꯤꯡꯈ꯭ꯔꯦ꯫ ꯃꯗꯧꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯔꯔꯣꯏ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯥ ꯐꯅꯦꯛ ꯐꯤꯕꯥꯜꯗꯣ ꯂꯣꯟꯅ ꯂꯣꯟꯅ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯃꯗꯧ ꯍꯜꯂꯛꯄ ꯉꯥꯏꯔꯒꯦ ꯈꯜꯂꯤ꯫ ꯃꯥꯒꯤ ꯃꯍꯧꯁꯥꯒꯤ ꯐꯅꯦꯛ ꯐꯤꯕꯥꯜ ꯂꯣꯟꯕꯗ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯑꯍꯤꯡ ꯑꯗꯣ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕꯒꯨꯝ ꯏꯁꯨꯛ ꯁꯨꯛꯏ꯫ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯗ ꯃꯤ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯐꯠꯇꯕ ꯂꯥꯏꯅ ꯃꯤꯗꯨ ꯄꯨꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯀꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯑꯐꯕ ꯂꯥꯏꯅ ꯃꯤꯗꯨ ꯄꯨꯕ ꯇꯥꯔꯕꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯀꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯈꯨꯖꯤꯡ ꯌꯧꯅ ꯀꯤ꯫ ꯑꯀꯤꯕꯅ ꯇꯥꯏꯕꯪ ꯄꯥꯜꯕꯕꯨ
ꯂꯥꯛꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯦ꯫ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯆꯠꯄꯗ ꯁꯕꯨꯡ ꯁꯕꯨꯡ ꯂꯥꯎꯏ ꯊꯦꯝꯕ ꯑꯃꯗꯤ ꯆꯥꯎꯕꯗꯣ꯫ ꯈꯨꯠꯇ ꯃꯩꯅꯝꯕꯨꯗꯤ ꯄꯥꯏꯔꯤ ꯍꯥꯏꯕꯕꯨ ꯇꯨꯡꯗ ꯃꯤ ꯏꯟꯅꯔꯛꯄ ꯃꯥꯟꯕ ꯁꯥꯐꯨ ꯑꯃꯗꯤ ꯁahum kaya ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯇꯠꯇꯨꯅ ꯐꯪꯏ꯫ ꯆꯠꯅ ꯆꯠꯅ ꯊꯦꯝꯕ ꯑꯃꯗꯤ ꯆꯥꯎꯕ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯇꯥꯎ ꯆꯥꯎꯕ, ꯏꯇꯥꯎ ꯊꯦꯝꯕ, ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯁꯦ ꯅꯪꯉꯣꯟꯗꯁꯨ ꯐꯥꯎꯕ꯭ꯔꯥ? ꯍꯣꯏ ꯐꯥꯎꯏ, ꯑꯗꯣ ꯆꯠꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯁꯦ꯫ ꯃꯇꯦꯛꯁꯦ ꯆꯠꯄꯗ ꯂꯝ ꯑꯔꯥꯞꯄ ꯑꯃ ꯆꯠꯄꯗꯧꯅ ꯋꯥꯕꯗꯧꯅ ꯐꯥꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯍꯥꯏꯔꯒ ꯉꯥꯡꯂꯒ ꯀꯤꯕ ꯈꯔ ꯐꯩꯌꯦ꯫ ꯀꯤꯒꯟꯈꯤꯗ꯭ꯔꯕ ꯅꯪꯁꯦ ꯀꯤꯔꯕꯀꯣ ꯉꯁꯤꯗꯤ? ꯅꯍꯥꯟꯒꯩꯗꯤ ꯑꯩꯅ ꯈꯖꯤꯛ ꯀꯤꯕꯗ ꯑꯩꯈꯣꯏ ꯑꯁꯤ ꯃꯆꯥ ꯉꯥꯡꯅꯤ, ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪꯕꯨ ꯅꯈꯧ ꯄꯨꯡꯅ ꯉꯥꯡꯕꯗꯥꯏ꯫ ꯉꯁꯤꯗꯤ ꯑꯩꯅ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯆꯥꯟꯅꯔꯝꯒꯗꯧꯔꯦ꯫ ꯑꯗꯨꯅꯤ ꯐꯠꯇꯕ ꯀꯤꯕꯒꯤ ꯁꯛꯂꯣꯟ ꯄꯨꯕ ꯂꯩ ꯍꯥꯏꯕꯗꯣ ꯊꯥꯖꯔꯣꯀꯣ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯃꯥꯏꯉꯧꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯅꯕ ꯆꯠꯂꯦ꯫ ꯇꯨꯡꯗꯅ ꯃꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄ ꯃꯥꯟꯕ ꯁahum kaya꯫ ꯑꯗꯨꯕꯨ ꯍꯟꯅ ꯃꯨꯛꯇ ꯌꯦꯡꯗꯦ ꯑꯅꯤꯗꯣ꯫ ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯃꯥꯏꯉꯧꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯅꯤ꯫ ꯃꯥꯏꯉꯧꯕꯤꯒꯤ ꯃꯆꯥ ꯑꯅꯤꯗꯨꯒ ꯃꯄꯨꯔꯣꯏꯕꯒ ꯑꯗꯨꯁꯨ ꯅꯤꯡꯉꯣꯜ ꯉꯥꯛꯇ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯤꯔꯤꯕ ꯃꯥꯏꯉꯧꯕꯤꯁꯦ ꯊꯊꯥꯒꯤ ꯑꯔꯥꯏꯕ ꯃꯥꯏꯉꯧꯕꯤꯗꯤ ꯅꯠꯇꯦ, ꯍꯤꯡꯂꯤꯉꯩꯗ ꯂꯩꯃꯥꯡ ꯁꯥꯟꯅꯕꯤꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯃꯍꯥꯛꯅ ꯁꯤꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯈꯩ ꯀꯤꯔꯤꯕꯁꯦ ꯑꯗꯨꯒꯤꯁꯨ ꯃꯔꯝ ꯑꯌꯥꯝꯕꯅꯤ꯫ ꯊꯦꯝꯕꯗꯨ ꯆꯠꯅ ꯆꯠꯅ ꯃꯥꯏꯉꯧꯕꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯆꯔꯩ ꯐꯤꯉꯧꯁꯦ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨꯗ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯎꯔꯛꯏ꯫ ꯌꯧꯔꯝꯗꯥꯏ ꯃꯤꯀꯨꯞ ꯈꯔ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗꯨꯗꯅꯤ ꯃꯈꯣꯏ ꯀꯣꯟꯊꯣꯡ ꯂꯥꯟꯁꯤꯜꯂꯝꯗꯥꯏ꯫ ꯃꯗꯨ ꯎꯕꯗ ꯊꯦꯝꯕ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ꯫ ꯊꯦꯝꯕ ꯃꯤꯆꯝ ꯑꯣꯏꯖꯔꯁꯨ ꯃꯁꯥꯗ ꯄꯤꯊꯣꯛꯆꯔꯛꯄ ꯑꯃ ꯌꯥꯎꯏ꯫ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯦ, ꯃꯥꯏꯕ ꯁꯥꯗ꯭ꯔꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯁꯤꯡ ꯃꯍꯥꯛ ꯈꯪꯏ, ꯈꯧꯇꯞ ꯆꯥꯏ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯅ ꯎꯔꯤꯕꯗꯣ ꯆꯥꯎꯕꯅꯗꯤ ꯎꯕ ꯅꯠꯇꯦ, ꯃꯔꯨ ꯂꯨꯛꯅ ꯂꯩꯔꯤꯕ ꯊꯋꯥꯏꯅꯤ꯫ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯅ ꯀꯣꯟꯊꯣꯡꯗꯨꯗ ꯂꯦꯞ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯌꯨꯝ ꯊꯥꯗꯣꯛꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯕꯁꯨ ꯃꯥꯜꯂꯦ꯫ ꯊꯦꯝꯕ ꯑꯃꯗꯤ ꯆꯥꯎꯕꯒꯤ ꯈꯣꯡꯊꯥꯡꯗꯤ ꯂꯦꯞꯄꯝꯗꯦ꯫ ꯍꯥꯏꯅ ꯀꯣꯟꯊꯣꯡ ꯃꯄꯥꯗꯣ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯄꯥꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯍꯨꯜꯗꯣ ꯉꯥꯅ ꯀꯪꯐꯥꯜꯗ ꯆꯣꯡꯕꯒꯨꯝ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯕꯨꯗꯤ ꯑꯍꯤꯡꯕ ꯃꯉꯣꯟꯗ ꯀꯔꯤꯝꯇꯕꯨ ꯇꯧꯔꯛꯇꯦ ꯍꯥꯏꯕꯕꯨ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯌꯦꯡꯂꯝꯂꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯥꯡꯈꯤ ꯃꯥꯏꯉꯧꯕꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ꯫ ꯊꯦꯝꯕꯗꯣ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄ ꯃꯥꯟꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯕꯗꯨ ꯎꯕꯗ ꯆꯥꯎꯕꯅ "ꯏꯇꯥꯎ ꯊꯦꯝꯕ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯅꯃꯤꯠꯅ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯈꯦ"꯫ "ꯀꯔꯤꯁꯨ ꯇꯧꯗꯦꯁꯦ, ꯃꯤꯠꯇ ꯇꯤꯟ ꯑꯃ ꯆꯪꯈꯤꯕꯗꯧꯅ ꯇꯧꯕ"꯫ ꯊꯦꯝꯕꯒꯤ ꯋꯥꯗꯣ ꯃꯋꯥ ꯂꯧꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯏ꯫ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝ ꯃꯃꯩꯒꯤ ꯑꯍꯤꯡꯁꯤꯗ ꯀꯗꯥꯏꯗꯒꯤ ꯇꯤꯟ ꯀꯥꯡ ꯄꯥꯏꯔꯛꯇꯣꯏꯅꯣ? ꯑꯣꯏꯔꯣꯏꯗꯧꯕ ꯋꯥꯅꯤ꯫ ꯏꯪꯕꯅ ꯊꯥꯅꯨꯡ ꯌꯧꯈꯩ ꯊꯛ ꯊꯛ ꯅꯤꯛꯂꯕꯁꯤꯗ ꯊꯦꯝꯕ ꯑꯃꯗꯤ ꯆꯥꯎꯕꯗꯨ ꯃꯥꯏꯉꯧꯕꯤ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯐꯝꯃꯦꯟꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯥꯏꯉꯧꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯇꯉꯥꯡꯁꯨ ꯃꯥꯡꯒꯣꯜ ꯎꯈꯣꯛꯇꯦꯟꯗꯨꯗ ꯉꯥꯗꯨꯅ ꯂꯩ꯫ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯥꯏꯉꯧꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯦꯝꯕꯤ ꯑꯃꯗꯤ ꯊꯦꯅꯥꯎꯅ ꯀꯞꯂꯤ꯫ ꯃꯤꯅ ꯈꯔ ꯂꯟꯅ ꯂꯟꯅ ꯇꯥꯕꯅ ꯑꯁꯤ ꯑꯅꯥ ꯊꯣꯛꯄꯒꯤ ꯄꯥꯎ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝꯁꯨ ꯑꯗꯨꯃꯛ ꯈꯔꯗꯤ ꯂꯧꯏ꯫ ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯛꯄꯒ ꯏꯪꯒ ꯏꯪꯕꯒ ꯃꯤꯁꯨ ꯀꯌꯥ ꯊꯣꯏꯅ ꯂꯥꯛꯇꯦ, 5-10ꯗꯒꯤ ꯍꯦꯟꯅ꯫ ꯑꯍꯤꯡꯁꯤꯅꯁꯨ
ꯅꯨꯡꯁꯤꯠꯅ ꯃꯔꯣꯜ ꯑꯃ ꯂꯩꯆꯤꯜꯅꯒ ꯀꯨꯡꯅꯒ ꯊꯥꯕꯒ ꯃꯤ ꯏꯋꯥꯠ ꯋꯥꯠꯂꯦ꯫ ꯑꯗꯨꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯑꯃꯠꯇ ꯄꯥꯡꯕ ꯌꯥꯗꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯐꯤꯉꯧ ꯑꯃꯅ ꯈꯨꯝꯗꯨꯅ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯨꯅ ꯊꯝꯂꯤ꯫ ꯀꯞꯃꯟꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯋꯥꯟꯊꯔꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯥꯛꯅꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯇꯉꯥꯡꯗꯤ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩ꯫ ꯊꯦꯝꯕ ꯑꯃꯗꯤ ꯆꯥꯎꯕꯁꯨ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩꯔꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯁꯤꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯉꯁꯥꯏꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯅꯤ꯫ ꯐꯤꯕꯝꯅ ꯌꯥꯗꯗꯨꯅ ꯄꯟꯊꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ꯫ ꯁꯤꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯨꯒꯤ ꯑꯀꯣꯏꯕꯗꯅ ꯁꯥꯎꯝ ꯀꯌꯥꯅꯤ꯫ ꯍꯧꯔꯤꯕ ꯎꯄꯥꯜ ꯎꯄꯥꯜꯁꯤꯡꯗꯨꯗ ꯁꯛꯎꯗꯕ ꯁꯥꯐꯨ ꯑꯃꯅ ꯑꯍꯤꯡ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯏꯊꯤꯜ ꯑꯃ ꯇꯠꯇꯅ ꯄꯤꯔꯤ꯫ ꯇꯉꯥꯡꯗꯣ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦ꯫ ꯃꯍꯥꯛ ꯁꯤꯕꯗ ꯅꯈꯣꯏ ꯀꯅꯥꯁꯨ ꯀꯞꯄ ꯌꯥꯔꯣꯏ꯫ ꯃꯥ ꯁꯤꯕꯗ ꯅꯣꯛꯀꯗꯧꯕꯅꯤ꯫ ꯇꯉꯥꯡꯒꯤ ꯋꯥꯍꯩꯗꯨꯗ ꯇꯤꯜꯂꯤꯕ 5-10ꯗꯨ ꯆꯪꯗꯨꯅ ꯏꯉꯛ ꯉꯛꯂꯗꯨꯅ ꯃꯥꯕꯨ ꯐꯥꯊꯩ꯫ ꯐꯥꯊꯔꯤꯕꯁꯤꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯕꯒꯤꯅꯤ꯫ ꯃꯤꯅ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯐꯥꯊꯔꯤ꯫ ꯇꯉꯥꯡꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩ꯫ ꯂꯩꯃꯥꯡ ꯁꯥꯟꯅꯕꯤꯅꯤ ꯃꯥꯁꯦ꯫ ꯀꯨꯔꯥꯎ ꯃꯈꯣꯡꯁꯤꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯁꯥꯟꯅꯕꯗ ꯈꯨꯊꯤꯔꯕꯅꯤ ꯈꯨꯊꯤꯔꯕ ꯃꯤꯌꯣꯠꯄꯤꯅꯤ ꯃꯥꯁꯦ ꯃꯤꯌꯣꯠꯄꯤ꯫ ꯊꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯃꯨꯛ ꯊꯦꯝꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯤ ꯑꯐꯕ ꯅꯠꯇꯤꯌꯦ ꯃꯤ ꯑꯐꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛꯅ ꯇꯥꯁꯤꯜꯂꯛꯂꯒ ꯌꯣꯝꯂꯛꯂꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯕꯒꯤ ꯀꯨꯔꯥꯎ ꯃꯈꯣꯡꯗꯣ ꯃꯥꯒꯤ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯁꯥꯟꯅꯐꯝꯅꯤ ꯁꯥꯟꯅꯐꯝ꯫ ꯑꯩꯕꯨ ꯊꯥꯖꯧ ꯊꯦꯝꯕ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯃꯃꯥ ꯂꯧꯗꯨꯅ ꯐꯔꯣꯏꯗꯧꯔꯤ꯫ ꯃꯃꯥꯒꯤ ꯃꯍꯨꯠ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯒꯗꯧꯔꯤ꯫ ꯃꯥꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯁꯤꯔꯝꯕꯅ ꯐꯩ꯫ ꯑꯩ ꯑꯣꯏꯅ ꯁꯤꯖꯔꯝꯒꯗꯕꯅꯤ꯫ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ꯫ ꯇꯉꯥꯡꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕ ꯃꯈꯣꯏ 10ꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯇꯉꯥꯡꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯇꯥꯔꯒ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯃꯤꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯅ ꯐꯝꯅ ꯎꯔꯛꯏ꯫ ꯇꯠꯅꯕ ꯅꯨꯃꯤꯠꯀꯤ ꯑꯊꯦꯡꯕ ꯍꯌꯦꯡꯒꯤ ꯃꯇꯝ ꯑꯃ ꯆꯥꯕ ꯇꯨꯝꯗꯦ ꯍꯥꯏꯗꯨꯅ ꯑꯃꯥꯡꯁꯪꯗ ꯆꯪꯕ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯑꯃꯥꯡꯁꯪꯗ ꯂꯥꯏꯂꯦ ꯈꯨꯕꯥꯛ 3ꯂꯛ ꯈꯨꯔꯒ ꯆꯪꯉꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯇꯥ ꯅꯪꯂꯔꯣꯏ ꯆꯪꯕꯗ ꯃꯩꯗꯨ ꯄꯨꯁꯤꯟꯕꯗ ꯅꯨꯡꯁꯤꯠꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯩꯁꯨ ꯃꯨꯠꯈꯤꯕ ꯃꯇꯥꯡ ꯑꯗꯨꯒ ꯈꯨꯕꯥꯛꯁꯨ ꯈꯨꯗꯨꯅ ꯑꯗꯨꯃꯛ ꯑꯃꯥꯡꯁꯪꯗ ꯆꯪꯈꯤ꯫ ꯅꯣꯡꯒ ꯆꯨꯈꯤꯕꯒ ꯅꯨꯡꯁꯤꯠꯀ ꯁꯤꯠꯄꯒ ꯃꯩꯁꯨ ꯌꯥꯎꯗ ꯃꯊꯧ ꯄꯥꯡꯂꯣꯏ꯫ ꯃꯊꯧ ꯄꯥꯡꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯑꯃꯥꯡꯁꯪ ꯆꯪꯐꯝꯗꯨꯗ ꯇꯨꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯥꯛꯂꯧ ꯑꯃꯅ ꯉꯥꯛꯍꯧꯕꯗꯒꯤ ꯇꯨꯕꯗꯤ ꯇꯨꯁꯤꯜꯍꯧꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯉꯥꯛꯂꯝꯗ꯭ꯔꯕꯗꯤ ꯇꯨꯁꯤꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯃꯔꯣꯝꯗ ꯑꯃꯥꯡꯁꯪꯗ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅ ꯈꯨꯖꯤꯟ ꯈꯨꯅꯥꯟꯗꯣ ꯇꯨꯁꯤꯜꯂꯕꯗꯤ ꯄꯥꯡꯗꯕ ꯂꯥꯟꯐꯝ ꯂꯩꯔꯕꯗꯤ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯈꯤꯇꯪ ꯁꯝꯅꯥꯗ ꯂꯤꯠꯂꯤ ꯍꯥꯏꯗꯅ ꯅꯨꯡꯁꯥꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟ ꯑꯃꯥꯡꯁꯪꯂꯣꯝꯗꯒꯤ ꯌꯨꯝ ꯂꯩꯕꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯈꯣꯡꯊꯥꯡꯗꯣ 2-3 ꯊꯥꯡꯗꯨꯅ ꯂꯥꯛꯄ ꯍꯧꯔꯛꯄꯗ ꯃꯤꯔꯕ ꯇꯧꯗ꯭ꯔꯤꯒꯤ ꯃꯈꯣꯟ ꯇꯥꯕ ꯍꯧꯔꯦ꯫ ꯃꯥꯂꯪ ꯅꯨꯡꯁꯤꯠꯅ ꯍꯧꯅꯗꯨꯅ ꯄꯨꯔꯛꯄ ꯃꯈꯣꯜꯗꯣ ꯌꯥꯝ ꯅꯛꯅ ꯇꯥꯏ꯫ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯇꯧꯗ꯭ꯔꯤ ꯈꯣꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ
ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯆꯪꯒꯦ ꯇꯧꯔꯝꯕꯗꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯒ ꯀꯣꯟꯊꯣꯡ ꯂꯩꯕ ꯑꯗꯣꯝꯗ ꯊꯣꯛꯂꯛꯄ ꯃꯈꯣꯜ ꯑꯗꯨ ꯌꯥꯝ ꯅꯛꯅ ꯇꯥꯔꯦ ꯃꯌꯦꯛ ꯁꯦꯡꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯃꯤ ꯂꯩꯕꯗꯧꯅ ꯑꯃꯅ ꯇꯧꯗ꯭ꯔꯤ ꯈꯣꯡꯂꯒ ꯑꯅꯤ ꯑꯃꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯎꯔꯤꯕꯁꯦ ꯑꯃꯝꯕꯗꯨꯗ ꯃꯁꯛ ꯃꯁꯥꯗꯣ ꯎꯕꯃꯛ ꯎꯗ꯭ꯔꯕꯁꯨ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯈꯣꯡꯅ ꯈꯣꯡꯅ ꯅꯨꯄꯤ ꯑꯅꯤꯅ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯂꯤ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯊꯦꯝꯕꯗꯤ ꯑꯁꯨꯝꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯊꯨꯒꯥꯏꯒꯦ ꯈꯟ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯁꯥꯄꯨ ꯀꯟꯅ ꯑꯄꯥꯟꯕꯗ ꯄꯥꯟꯖꯔꯁꯅꯨ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯆꯨꯝꯕ ꯊꯦꯝꯕꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯜꯂꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯪꯉꯛꯄ ꯇꯧꯗ꯭ꯔꯤ ꯈꯣꯡꯂꯤꯕꯗꯨꯗ ꯄꯥꯜꯂꯦ ꯅꯨꯡꯗꯨꯒꯤ ꯆꯩꯅꯥꯗꯨꯅ ꯅꯪꯒꯟꯗ ꯄꯥꯟꯈꯤꯕꯅ ꯉꯥꯏꯍꯥꯛꯇꯤ ꯎꯡꯉꯤ ꯌꯥꯡꯂꯦꯟꯗꯣ ꯇꯤꯡꯊꯣꯛꯇꯨꯅ ꯈꯥꯡꯉꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯇꯧꯗ꯭ꯔꯤ ꯈꯣꯡꯕꯗꯣ ꯂꯦꯞꯄꯗ ꯖꯒꯣꯏ ꯁꯥꯔꯝꯕ ꯑꯅꯤꯗꯨꯁꯨ ꯂꯦꯞꯄꯦ ꯖꯒꯣꯏ ꯁꯥꯕꯗꯣ ꯍꯦꯛ ꯂꯦꯞꯈꯤꯕꯗ ꯈꯨꯔꯥꯎ ꯄꯥꯝꯕꯤ ꯑꯆꯧꯕꯗꯨꯒꯤ ꯃꯁꯥꯁꯤꯡ ꯑꯗꯣ ꯂꯦꯡ ꯂꯦꯡ ꯆꯠꯂꯦ ꯑꯗꯨꯅ ꯂꯝꯍꯨꯏꯗꯧꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯅ ꯈꯣꯡꯂꯛꯏ ꯑꯗꯨꯒ ꯈꯨꯔꯥꯎ ꯄꯥꯝꯕꯤꯗꯨꯗꯤ ꯃꯥꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯈꯤ इचम चंबा मफम अमदी नते कुराव हौरिबा मफम अमदी कुराव मखोंदुसु चही चा कयागी ममांगदगी लाइटिनगा सागोनदुना लाक्लुबा मफम अमने मफम सिदा अफबा फत्तबनी इटिनदुना ले हाइनरिबने असुकलुबा मफम सिदा मखोइना यकापुंग ओंथोकपसे अफबा थबकदी नलमदे अमुकसु मखोई हुमदु तमना थेमना लेतुम लंगे अदुगा नपा यामी मचा कना कनानो अथेंग बेग सिदा कुराव मखोंदुदा लेरिदो लेरमु खंगनि ngasidi खंगलाव लावरपा अमंबदुदा तौद्री खोंलंबा जगोई सारंबदो लेजबी थादुना सोइदना थेमबगी खुत्ता ताबा तारे खन थवाई नमदा पोदुना चेनखि हौखिबा मांगलम चतके थौदोकसे निंगसिंगलुबदा तु चुंगखिबा खंगौदे नुमित्तुगी अहिंगदा माना नुंग थादुना तानखिबा ममा मचा मखोई हुमसे सोइदन ओरंगुदे हाइबा हौजिकति तंगांगी वादुदा थाजरे अदुबुमा मनामनलदि नाइदे मसा मथंता खंजिल्लगा नोंगानबा गाइना अदुमक ले मागी मफमददि अचौबा वांग अमसु अमुक ओइहौरे माइंगौबी ममा मचा मखोयुमना मफमसिदा थादोक थाजिन सानरिबसे करी ओइरमदुइनो खल्लुबदा मीगी मांगोल मचीदुदा तासिनदुना फमलबसु मधु खनबदा मागिदि मथौ अमा ओइरे सोमदन मुकमदौरी थंबालदो मधु हलकपा गाय अहिंग मिंगसेल खांगना फनेक फिबाल अदु लोले लाइरबगी मैसाना कनखिबना मसादा होटननिंगबा सुनिंग नोमनिंगबा फावबी थंबालने सोक्थबा लेते मसादो वाई कौबता हाइदे थंबालना असुमना फनेक फिबाल लोलिंगे थरोदो तुमना तुमना मचिंदा चोइरो लोले वारीसिगी ngasiगी tangkak ase matang asida losinjare adumna wari se tabira adumgi mot adu comment da thambiram loisilakpada mayam ikoknon amuka na khurumjare